ꯊꯥꯗꯣꯏꯁꯅꯥ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯇꯨꯅ ꯅꯣꯡꯃꯩ ꯃꯊꯛꯇꯨꯗ ꯄꯣꯞ ꯇꯥꯏ꯫ ꯂꯦꯝꯕ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯄꯤꯗꯣ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯐꯠ ꯑꯣꯛꯂꯒ ꯀꯞꯀꯅꯨ, ꯃꯔꯥ ꯂꯩꯔꯕ ꯁꯃꯥꯖꯀꯤ ꯃꯍꯩ ꯀꯌꯥ ꯍꯥꯠꯄꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯤꯔꯥꯡꯁꯦ ꯁꯤꯟꯊꯍꯟꯒꯅꯨ꯫ ꯃꯤꯆꯝ ꯑꯃꯇ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯍꯥꯠꯈꯤꯕ ꯂꯩꯇ꯭ꯔꯤ꯫ I kill people, only the selected one. That's the part of my job. ꯑꯩꯒꯤ ꯁꯤꯟꯐꯝꯅ ꯑꯩꯉꯣꯟꯗ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗꯒꯤ ꯇꯥꯎꯊꯔꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯅ ꯃꯤ ꯍꯥꯠꯄꯅꯤ꯫ ꯂꯤꯠꯂꯤꯕ ꯀꯣꯠꯇꯒꯤ ID ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯅꯪꯅ ꯀꯅꯥꯅꯣ ꯍꯪꯈꯤꯕ ꯑꯦꯁꯑꯦꯝꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯀꯤꯂꯔ ꯑꯃꯒꯤ ꯃꯥꯏꯈꯨꯝ ꯃꯨꯛꯂꯒ ꯂꯩꯔꯝꯕꯒꯤ ꯃꯔꯝꯗꯣ ID ꯀꯥꯔꯗ ꯁꯤꯟꯅꯅꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯄꯤꯔꯥꯡ ꯐꯥꯎꯗꯨꯅ ꯅꯣꯡꯃꯩ ꯃꯊꯛꯇ ꯊꯝꯂꯤꯕ ID ꯀꯥꯔꯗꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ Secret Agent, Top Agent Clearance Level, Police Officer, Agent ID 9912610488894. Name Lemba Thawai, Code Name Thawai Lakpa. Tadoisana ID card to the yingdana tumin lekre. Lemba Tadoisanagi makok paiduna mathaduda tablapna konsinbi. Aina ngasi phawbada Thawai lakraba misaksingi manungda jamjabi marali tabi amakaktani. Only one. That only soul is yours. Yes, I am your Thawai Lakpa.